Bai, yumbala no busibu kamdorige khara nungaribo. Kadai dei no da bai. Bill pass tawbigi irang marak sidai ba. Ahal sing ka thangna leibisi lungai pamga khang jana te da bai. Kha hek no ode khoi baba ro hek khawdem lakin. Sauning mum yaw. Mi di yumbala no busin sang ka haune hai bai. Ai khoi din sang ka ma ta hau jana te da. Kapning mum yaw bai. Insang hau ta di bai kai mu waro no. Ai ngon ne insang hau na ba mantra ma lei ni nang bo. Kari mantra no bai am ta talo ni ai am ta sol la am ta yeng ba. Adu bro bai dang sai du na de khoi sai manab sing jam da masak khang oi dana aduna ne imphal de gi kakching de gi thawal de gi manab la kan ya duna ne numit khuding gi phol taw sil lo ba ko adu gi manab man pusil la ga chak to chami no ba insang to masana hauja da ne ho adu yeng ona yai bai nang ko ki yai ngasi dei ne ai phone taw jin wa ho ge thawal le manab la kan in jang ho mo kai ne ko ha ro tu sa na yai bai yai adu yai ko adu bai akoi ga han ti na ramba marup kiran do rehabilitation center do bu ve moi mama na bai drug chaba kani cha moi wari bu adu bai kani cha bu yam nungai wari am lai ai le ki ne ba ko nisa ma gi mayai halidana nisa mana ngauja ba nisa mana pathau hai wa lai du ni nang su khangi du ni nisa yamna sina ba nupa amada ne nisa ma gi mayak se chamana na ba gi wari ni da Kani thaku nupa amakak mabuk nung lai hai dana doctor khana da pukhala eba akang ai singna doctor singduna yengbada nungsi lok thogdrabadi khudong thiba thorakani hain haibadagi operation tawna ba thorang tawkhre operation tawgada bi pungpham ngai dana laibadu kani thakpado kani thangingna mase ngaude kani si am thangningai matamdu da mana ngau mase kani thangning operation tawpham ka adu da nurse singduna pusinduna phamungda hibangre adugi doctor makok tuna pangthana ba hidak tharo ain hairakpadagi nurse amana pangthana ba hidak to laururaga mangonda manam namhan bujan manam namhalle adu kani chabdudi pangthabudi laayadana mami to taru pangduna nurse adu nokmi yengdu laire nurse tuna masi hidak sidi matik mayai khara watpa male haiduna anauba ama amuk sillaga namhan badasu pangthawai suya yadre nupa to nurse tuna nupa da kura karimta tawdro ana hangbadasu karimta tawde ana khumlae adadagidi nurse tuna karino masi hidak sibu phatrabarane haiduna manam namduna yengloibadadi nurse to tapna lekthakre ai